Ahan Bada Mayambu, Chesam Nawasna, Taram no Cheri Amadi, Ikai Kumnabo Cheri. Nasidi, Wari Garisi Mayam, United States of America, the Oina Thabk America, the Tokiba, Yam Nungai Taba Thwdok Amagi Matangda, Punna Kaminasi, Hositi Mayam, Wari the Mukmai on Selasi. 2024 Gi, January Tagi, Laibak Popo Numitki, Ayukipung Targa Makai Tarami, Santa Clara Police na 911 gi call ama fanglami United States ta any thudok ama thokpada emergency gi pau police te pi ga hairagadi 911 da call togani call torokhiba miwe asina magi marup amada pau faunanaba ayukta gi call torga lakpani amadi magi laifamda su chatlure haujikshu maga pau faunaba ngamdri hain hairami ayukki pung tarama thoi tawa matam sida Silicon Valley Road te laiba yum asida police officer Yoroklami, Yum Asi, Hosik Matam Gimong the Sarami Aduga, a Quibada Horiba, Napi Sing Ado, Tentakna Yamna Nana Lagalerami, Yum Masigi Changpumgi Nakanda, Nauna Leruba, Toilet Ani Amasulerami, Hap Navanga Labagi Mong Malami, Tong Tilaga, Police La Ihaina Hirami Adubu, Kana Amatana Kumlakte, Police na Yungi a Quibado Chatlaga Yanglami Amadi, Maningi Tonau Dagi, Yum Manunda Yangumatamda. Asian nupa ama floor mathakta kullaga leibadu urami mahak makut thangatlaga kachin amada chumdring yenglaga leirami police na mahak pu kaurami aduga yumgi thong adu hangdorapna ba hairami hojik su nupa asina kaimta hairaklamde police na yamna thuna nupa asigi masada tairibasi ini haiba khanglami thawdok amadi thokre haibagi wakhal siga loirana police na mamang thangbagi thong asidagi namfuda Yum asigi manungda changaklami hek changakpaga ifam kagi floor mathakta nupi ama kaimta lengdana taraga leibadu thengnarami nupi asi sire nupa asigi yet thangba khutse yamna sathina pongkhatlami mahakki pambom khuzengda dakfam amadi khotkhebagi mami mayam amasu leirami yum manungi wall thong amadi floor mathakta I yamna leirami aduga suitcase amasu hangdoklaga leimaida taraga leirami Police na nupa asida magi asukpagi matangda hanglami nupa asi hojiksu tuminna leirami police na hangibadu kumlamde mamai thangda nupa asina aigi nupida kinna thinbagi ni hayaklami thawdoksi karam kanda thokhibano hangbada nupa asina ngarang thokhibani hairami police na nupa asi mapanda puthokna ba tawrikanda nanthoaga table mathakta leiba frame ama nupa asina mayana chitlaga lokhotlami aduga floor mathakta thadaraga thugairami Photo asi siraga lairibi nupi asigini magi matawsida police singdi ngakna leppaga yengduna lairame postmortem ge report tagi Thwdok asi yamna tamthiba mawngda thokhi habasi khangmangamlami siriba nupi asigi makok amadi mamaida asokpa kaya fanglami manaton su kairami magi sakfamse yengbada mina masak khangbagi mawngdumadi oiramdre mahakna sibagi maramse kaiguma posak amana Yamna kanna thinkiba thombadagini haiba khangmangamlami masina maram oiraga nupi asigi kokta yamna thina soklammi aduga brain manungda changbadagi siba oirami tabada yamna nungaitaba amana victim asigi asokpa khara amadi mahakna siraba matungi oirami masina takpadi siraba matungdasu nupa asina magi nupibu kaiguma potsak amana phuba thinba towi haibani Matei Manao Anigi marakta karamba nungainataba leidana masigi yamna tamthiba thawdok asi thokhibano thawdok asida chenariba nupa asigi maming Liren Chen kawi masagi chahi 18 sure aduga mahaki atopa English ki maming na Tony kawi mahak Chinese engineer amani aduga Google da YouTube shorts video gi algorithm team da thabak torgleirami mahaki nupi Chuangyi yu Google da engineer oina thabak torami mahaki chahisu 18 oirami Tony Chen China gi Sichuan province ki Chengdu dagini mahaki masasi athletic savani aduga wangbana fit taruk khara hena wangi mahak paisa paiba imung dagi horoklami Chengdu gi yamna maming leiba school amadagi high school loisalaga makha taba mahimasing Tsinghua University da Electronic Information Engineering tamami mahakna engineering tamiba matamsi 2014 dagina 2018 fawani
mahakna tamiba course asi China gi yamna maming laiba course amakhakni masigi matung Tony Chen United States of America da laklami mafam sida mahakna makhata na UC San Diego dagi master tawrami 2020 da mahak Google da thabuk tawba horami mahaki nupi Swangli Yudi yamna tongan ba family background amadagini mahak Jilin province ki yamna pikpa city by Cheng dagini Zwangli yu Thabk Twba da yamna chekshali hotna bakali aduga intelligence su yamna oi China gi National College Entrance Exam da mark 750 ki manungda 702 fangi mahakna leiriba city sigi khwaidagi mark wangna fangba miyoi oirami masina maram oiraga Singhua University da seat ama kanmangam lami mahaki achievement se yamna singthaningai oibana local gi newspaper da magi photo fawa haplami Tony Chen dauna mahaki master course UC San Diego dagi loisalami mafam sidagi makoi ani sakhang mai khangnaraga dating tawba horami master loiraba matung yu mahaki ahanba thabak Amazon da tawrami adubu June 2021 da Tony Chen gi suggestion dagi makoi ani close oinaba Swangli yu Amazon dagi resign tawraga Google da join tawrami chahi ohum dating tawro matung November 2022 da makoi ani yumban punsi da khongdarami mathangi chahi April da Silicon Valley Road ta mayum ama leirami yum asimaktani matung tarakpada yamna nungaitaba thodok thokhribasi makoi ani na leiriba yum asigi mamal $2,048,800 oirami mayum gi location yamna perfect oba jaga da oirami amadi Google office chatpada minute kun khaktamak changlami weekend gi matamda koigani hiking tawgani marup sing amadi makoi ani gi nungsiraba haudonga photo kapna chingba tawi yumlon naba singna makoi ani loinaba nungaiba mini hairami yum asida ahanba hongzallakpa matamda Matei Manao anina mayumda cookies semaga thangnaba yumlon naba singda piraga makoi aniga sakhang mai khangnarami makoi ani khatnaba marai tawnaba lawnaba amukta tade hairami maram asina mapuroibana magi nupi hatpagi pause makoina thazba ngamlamde 2024 gi 1st January da Matei Manao anina no aga makoi gi haudonga punna kaminaba photo ama online thagatami numit taraga tarukni leiraga yengbada mapung phaba malaba punsi yamna nungaitaba awaba amada oikhini haibase kanana su khallude thajarude Thwdok asigi pau khangnarakpaga magi oiba wakhalon thamnaba horoklami miyoi kharana thajarami madudi Google na mi khara thabak tagi lauthokpada Tony Chen su yaurumgani masina mahak sel thungi phiyam phalaktabadagi imung manunga khatnabadagi thokhiba Thwdok oiramgani khanarami adubu record ki matung innadi Matei Manao animak adum thabak tawga leirami miyoi kharana amuk Swangli yuna affairs kumba leibagi oirambasu yai hairami 2024 gi 24 January da Santa Clara County Superior Court da ahanba hearing tawrami Tony Chen hospitalized tawre haibadagi mahak court talaklamde hafta ahum leiraga bail pidabadagi mahak county jail da oina transfer tawroklami mahak ki ahanba court talakpada Tony Chen jail gi dress yellow jumpsuit chalami aduga makokta helmet amasu upami mahak ki lawyer na Tony Chen na helmet happy base masa mathanta injury ohendana bani hairami Tony Chen na Thwdok asigi akupa details investigator da share to habi yaramde mahak na hairami mihat asi khanghaudaba ithil amadagi thokhibani mahak ki wakhal choirakpadagi thokhibani hairami adubu investigator na magi ofum asi thajo habi yaramde maramdi magi loina bina siribasi pung amma henna yamna minungsi laitana hanjan attack tawbuna maram oiragani 2025 ki June tang kulhumdoi da numit humni gi case asigi preliminary hearing horami court manung asi local Chinese na pic thalami surveillance footage amadi Tony Chen Swangli yugi yamna close oiba marup Miss Wangi warol yauna atupa maru oiba evidence kaya ama court pisalami Miss Wang su Singhua University ki satrani mahaksu Matei Manao Anigi yum sidagi minute 10 muk chatlaga lei family ani asi yamna close oirami aduga thobok thorom kaya ama punna tawrami
Miss Wang na Matei Manao Anigi parents su masak khanglami mahak nani 911 da call torisi su Thwdok thokliba numit sigi mamangi numidang da Miss Wang amadi mahaki mapuroiba China dagi halakpata ngairami makoina Tony Chen amadi Swang Li bu dinner chabala u haina kaurami adubu Swang Li yu khaktamak laklami Tony Chen masa nungai ti hairami Swang Li yu na Wang da hairami Tony Chen thabak na maram oiraga mahak haujikani yamne stress oiraga lei haidana numitsimaki evening da Miss Wang na China dagi Tony Chen gi mama dagi message amasu fanglami message asida makoi Tony Chen ga pau faunaba ngamdre call paikhatlu haibasu yade amadi Matei Manao ani divorce torani haina su haiklami makata na Tony Chen gi mama na Miss Wang amadi magi mapuroibada Matei Manao ani do karamba film da lairi amukta yangshalu hairami Miss Wang amadi mapuroibana Tony Chen gi mayumda chapta matamda Tony gi masado yengbada kuchu kumen thoklamde anaba mi malami wasu pa ngangde aduga Swang Li yu gi mitto kappagi punganganglami aduga pomsu pomlami Swang Li yu na hairami Tony magi thabaktagi lauthora kadra yamna pakhatlami magi manager na mangonda target torga lei thabaktagi lauthora ani haibagi wakhalsina Tony Chen anxiety oiba amadi hallucinations pawba torami Swang Li yu na Miss Wang da tuminna mahak Tony Chen dagi divorce lawragi haina firep lawre hairami maramdi Tony hojik su magi ex girlfriend ga pau faunai hairami Swang Li yu gi thamoi kairami amadi mai thirami amo oina khanjarami masi tabada Miss Wang su yamna nungairamde mathangi ayukta Tony Chen amadi Swang Li yu da contact tobada pau faunaba ngamlamde masidagi Miss Wang na Tony gi mayumda Thwdok ama thoklamba yai khanbadagi police ta call tokibani court ki evidence ta yum gi surveillance yaurami 15 January gi nungdin gi pung 9:09 kunganipan swaida lan saraga Swang Li yu halaklami hek halakpaga Matei Manao ani yamna kanna launarami Swang Li yu na nang kari gi chatlino haina laurami masigi matungda makhoi gi hodongdo kibagi yamna thuna mapana chenthokirami Tony hodong asigi matung inarami mayum gi thongda lepaga Matei Manao ani minute 10 muk launarami pung 9:82 da Tony Chen mayumdagi thoraklami aduga numidang waramgi pung 3:18 da mayumda hanjalaklami maraksida Swang Li yu na Tony Chen gi mama mapa da call torami maram asinani Tony Chen gi mama na Miss Wang da message tharaga makoi ani mo yengsanana ba hairakibado 16 January gi ahingi pung 12:kunmathoi da kitchen gi camera da Swang Li yu ko chachalaga leibado urami masina mahaki aroibo oina hingna ubami kupni pung 1:00 maridadi mai muthatkre investigator na matamsida mahakpu attack tawre khanglami pung khara leiraga chawrakna ayuki pung 9:24 da Tony Chen masado e tairaga chatpa urami mikup khara leiraga horaigumba posak ama pairaga amuk urami horaigumba posak asina magi mangakta len magi mawongda thamlami adubu machine na sidi ondi tawramde masigi matung ayuki pung 9:10 da kitchen knife ama paibu ui aduga masa mathanta sokhanaba hotna jarami investigator na Tony Chen gi computer dagi yamna maru eba evidence ama famangam posak asi Tony Chen gi magi ex girlfriend Jiang na documents oina Tony da share torokmani documents asida Swang Li yu na Tony Chen amadi Jiang da I hate you both haina comment torami Thwdok asi thokraba matung Jiang na reporter da mahak na chahi manga Tony Chen ga dating torkumatamda mahak yamna chinglemi violent oiba thengnakide hairami miyamna Jiang gi wafumse magi personal oiba memory ni hairami mioi kharadi Swang Li yu da maral sibasu yauri court manungda Jiang na Tony Chen masagi chahi manga surakpadagi mahak na khanglami hairami makhoi ani punna chawminarakpani chap manaba school dasu tami aduga makhoi gi family su yamna close oinai hairami high school gi aroiba chahidagi makhoi ani dating toba horoklami masigi matung Singhua University da amuk punna tamami graduation numit ki makhoi ani gi video amasu lairami 2018 da makhoi ani break up torami
jiang na makoi ani breakup tobagi maram se personality difference leibana maram oiragani hairami mahakti freedom yamna pami adubu Tony Chen di yamna strict oi hairami masagi matung mahak makha taba mahi tamnaba US ta laklami 2018 gi loisalakpa swaida jiang Carnegie Mellon da computer science ta master toba haurami aduga Tony Chen su US San Diego da master tawrami 2019 da jiang mahakna tamliba university sidagi Chinese nupa amaga dating toba haurami Tony Chen na jiang amuk hanna mangonda halakroi khangbadagi Swangli Yuga khangnaba haurami 2021 da Swangli Yu na Tony Chen ga makoi anigi mari se chetle khalikan tanja sida Tony Chen na tuminna magi ex jiang da pau haurami ahan bada Swangli Yu na makoi anigi se chumna pau phaunabani khalami atubu yamna personal oiga leirami Tony Chen na makoi ani loinari matamdo yamna miss tawi hairami Silicon Valley da shift torokna basu hairami Google da mahakna refer tobige hairami adubu jiang na magi wafumse yaramde jiang Seattle gi Waymo company dagi already job offer laktana leirami magi boyfriend ngasu engage torami aduga makoi anina yum amasu leirami adum oinama Tony Chen ga paudi adum phaunarami 2022 da Tony Chen Swangli Yu da luhongnaba propose torami adubu court manungda Miss Wang na Tony Chen na magi nupada Swangli Yu ga mahak luhongba pamde hai haina hairami Tony Chen na luhongi base Swangli Yu gi pressure amadi imung anidagi lakpa pressure dagini hojiksu Tony Chen magi expo kaubung ngamdri aduga move on tobusu ngamdri 2023 gi July da Chinese marol da jiang na Google Doc ama irami mahakna document asi private diary oini ibani aduna online da save toroga thamai document asida mahakna college ki matam gi wari Tony Chen ga maga leina khiba mari gi matang da irami jiang na hairami mahakna lohongdri kan mamang da move on tonaba document asi ibani tha ani leiraga jiang gi fiancé Seattle da sex trafficking gi matang da thibu humba chathabada nupa asi sex worker amaga leminaramba thengnabadagi police na farami jiang gi nupa se paisa paiba imung gi machani mahak PhD lore research scientist oina thabak torog lerami jiang na magi nupa gi damak yamna sautho amani adubu lohonga daba khitang ngaira kanda mangonda chit tobase uraga yamna thuna engagement asi toklami aduga nupa sidagi lapthoraklami Thwdok asina jiang bu yamna ikai firuk kumhalami mama mapada marup singda masigi matang da haiba ngamlamde maram asina magi thaina gi marup Tony Chen da share torami Zwangli Yu hatpagi Thwdok thokadaba tha ahum gi mamang 2023 gi October da jiang na Tony Chen da pau phoroklami mahak amuk single oire haina Tony Chen da hairami Tony Chen na mahak su nungaina leibanate hairami thabak ki pressure yumgi loan thiba amadi Swangli Yu dagi fangliba pressure na ko ngawga lei hairami makata na Tony na jiang bu nungsikhiba adumaina Swangli Yu bu nungsiba ngamde hairami court ta jiang na hairami matamsida mahak yamna thamoi kairami aduga emotionally unstable su oirami maram asina Google Doc ase mahak na Tony Chen da share tobani mahak na mangjongna na iraga leiba wahi singdagi atopa ehenbasu mahak na thamoi sokpagi matang sida hapchalami asigi matang sina magi fiancé na mangonda minam laba matungda ibani mahak na wahi simasu irami madudi sumaina tholakani khangjaramagadi Tony Chen na amuk hanjanna si hairappa matamduda yajaramgadabani jiang na hairami document asi share tawraga magi feelings icham chamna Tony Chen da phongdokpani asing bagidi maga amuk hanjanbadi pamde hairami mahakna Tony Chen gi lohongba kaishu thugaiba pamde adubu mahakna Google document asi online da thagatlaba matungda comment section di on torga thamlami 2023 gi November da jiang concert amagi Bay Area da chatlami mahak amadi Tony Chen anirak thengnarami ahanbada Google gi cafeteria da masigi matung numit nini leiraga jiang na Tony Chen da airport ta drop tobina hairami airport ta makhoi ani goodbye hak torami Tony Chen na jiang chatlamdai da magi chicks ta
kiss ama torami jiang na hairami kiss asi romantic kiss nate masina ahoina du mangonda uncomfortable ohelami Seattle da halawa matung mahak na Tony Chen da text torami aduga amuk hanna makoi ani pau fauna roisi hairami adubu Tony Chen na aigi nupina loina khangkre hairami aigi nupina aigi phone da tracker hapaga aina airport chatpado khangkre airport ta Tony Chen amadi jiang thingnaba numit che Tony Chen gi first wedding anniversary gi hack thangnaba numit tani court manungda Miss Wang na hairami Tony Chen na jiang da flirty message thabado magi nupina khanglami Wang Li Yu na magi nupa na message thabagi fari bese amuk khaktang nate phaba khudingi makoi ani khatnai aduga Tony Chen na mangonda lale haijai amadi amuk hana tawroi su hai adubu Tony Chen matam khara leiraga magi hainabisi hekta tawraga leirami Wang Li Yu masana masabu fa thajarami aduga moi anigi si emotional attachment khaktani physical affairs ti yaw de haina khalami adubu Wang Li Yu na nuai triba hum amadi Tony Chen na mahakpu jiang hiram khudingmakta compare tawba asini Google da Wang Li Yu gi position si Tony Chen dagi level ama khaktani taribasi aduga chahi amada Wang Li Yu na taliba paisa si na $2 lakh ni Tony Chen na magi ex jiang airport ta thilubo numitchida Wang Li Yu na divorce tawrasi hairami Tony Chen na yamna thuna jiang da makoi ani amuk hanjanarasi hairami adubu jiang na yaramde akoi ani amuk hanna pau phaunorisi hairami Tony na hanjan pau phaunaba tawrami adubu jiang na yamna clear oina nangna Wang Li Yu bu divorce tawrasu akoi ani di amuk hanjanaroi hairami jiang na yaktabadagi Tony Chen na magi nupi Wang Li Yu themjinaba hotnarami adubu Wang Li Yu su divorce tawrani haina chap yungna lepami thabakta soiba khara tawrubadagi mahak pulak pirakani haina su kiba phawrami mioi kharagi matung inna Tony Chen US ta H1B visa da lakibani kaigumba mahakna thabak su toklaba divorce su tawragadi mahak China da amuk hana thakhrani hairami mihat asi thokkadaba nomawa lekangi midang da Wang Li Yu na Tony Chen da jiang na share tawkiba Google Doc thengnarami makoi anigi memories ki wari paruraga amuk hena thamoi kairami aduga comment ama irami I hate you both pung khara leiraga jiang na comment asi urami aduga reply da mahakti ex da adum compare tawbani aiga mahak relationship ta leirikanda su aibu magi ex ka adum compare tawi aise nagi marup oina khallagadi nabani gi luhongbagi divorce ki wafam do amuk hana khan thaningi haiklami preliminary hearing loisalakpada just na hojikti evidence marang kaina leibana Tony Chen murder gi damak trial togodamani hairami 2025 ki July 7 da Santa Clara County Court ta hearing torami Tony Chen na mahak mara leite haina hairami mahak ki lawyer na mangonda paliba charge kudimak yumpham yaudaba ngaktani hairami hojiksu trial chathari yamna nga ibadi Wang Li Yu hatlawa matungda makoi anina leiramba yum ase $2.32 million da yolambi masine mayam ngasigi aigi crime gi wari sika wari asida chapchaba Tony Chen na Wang Li Yu bu hatpagi maram yaudragasu oiba yawa maram hairagadi Tony Chen magi thabuktagi tatkani kiba magi ex amuk hanna phangmangamdaba aduga magi nupi oina leiriba Wang Li Yu busu mahana convince tawraga divorce tawdana busu ngamdaba sitagi pressure mayam sina ngawrakpadagi hathaba ngamhodabadagi Wang Li magi nupi se hatkhiba oiramgani haina wari lizariba ina khanjai ka police na Tony Chen da magi nupi hatpagi asenga maram hayu habada mahak na su hai kide ka asiba mi ta mangjai hauji trial tawraga leiri ka aduga report ki matung inna Wang Li Yu gi mama pa US ta visa na problem oibadagi trial asida lakpang lamde masi hairaga aigi wari si matang sidra shenjarage. Thank you everyone.